Umangda maratana hauriba upambi ani mai saklakpadagi miyamna angakpa poknakhre mai adu fire brigade ki kangbu sangsinduna kannaba honabsu mai adu muthatpa ngamdre hairi hariba thodok ase ukhul district ki awang thangba maikai oiba singai esigi manung chaliba longpi kachui village ta thokibani hairi pawasna hai sahi samagi mathaktagi hawlaba upambi ani adugi manungda upambi amana makhongda mai hawna salakhibani aduga atopa upambi amana pambi adugi Ahouba saruksingda mai salakhibani hairi mai saklakne haiba paw hek phangbadi khunja sing mafam adu sangsinduna yekshinbagi thabak sathaki matawgramna mai saklakne haiba sapsana khangma ngamdre thodok adugu mai leina khunja singna fire service ta paw piduna fire brigade kangmuna ising hajinduna mai adu kannaba honabsu mai adu leparitna dumak sakli hairi mai sakle haibadu ngarang khatama khanglakibani adu numit khrani gi mangdagi mai salakpu oiba yai haina thajinari hauji khunja singna Meepainari badi umang adu hauriba upambi sing amasung una singda mai na wailaktuna hairi umang adu tumna mai salakadra amasung manak nakpa leiba mioi sing mai sakpa du kudong thiba nanggadra haibagi Meepainaba leiri hairi